Cease work strike tꯧni hairuba employeesing the warning taukhre. Strike yauba employeesing masana teksak puzagadabane Chief Secretary. Manipur Secretariat Service Association na Central Government ki employeesing ga manaba DAPU haiba yauna tongan ba demand sing taladuna ngasidagi thabak lepagi khongjang sanction gani haidi basida employee amata na khongjang da saruk yaduna thabak lepa yauragade madugi afafatagi teksak pumba masa na oijagadabani haina Manipur lengang na employee sing da akan ba warning taukhre. Indo Myanmar ngamkhai da kilometer humbudra sambal khanaba Chief Minister na BRO ga khanakre. Manipur ga yumthang nariba Myanmar dagi lona yadaba mong da mitop sangsilakpagi wathok leiringai cherak asida Indo Myanmar ngamkhai da ahen ba kilometer humbudra athubada sambal khanabagi matang da Chief Minister N Biren na Border Road Organization BRO ge official sing ga mifam pangthokuna khanakre. Indo Myanmar ngamkhai da free movement regime tokna ba Chief Minister na center da hairagani haina phongdokraba matung nong makwan bada pangthokiba mifam aduda Chief Secretary BRO gi official sing State Police amasung Home Department ki official sing na saruk yakhe Amzu amadi Editor Guilds of Manipur na Editor Guilds of India da legal notice thakre haukiba me ahumdagi kuki terrorist sing na chatharakiba attack sing da mitai sing gi yum kai kaya mai thadokbada natana Lanthum kaya mangan takan kiba mitai sing na leiramba yum sing uful ta na thugai duna temthokiba dagi laifam leitaduna relief camp sing da changjaduna leiriba amade Imphal da leiramba kuki terrorist sing na satharakpa thawong sing aduna maram oiraga ki duna kuki khul sing da lanjena kiba kaya aduge matangda Editor Guilds of India EGI ge miyoi marina sabat timamana Manipur da laktuna haidiba thogdok sing adugi matangda Fact Finding Committee semduna aranba report ama phongdorokbagi matangda All Manipur Working Journalists Union Amzu amade Editors Guild of Manipur EGM na Editors Guild of India da legal notice thaduna makoina phongdokiba aranba report sing adu sengdorokadabani haina khangankre Churachandpur amasung Mizoram gi marakta helicopter service leiraga ne Manipur lenga ki transport loisang na ngarang thokpa cherol amada tha asigi kunga taretage Imphal International Airport agi Manipur amasung Mizoram gi marakta helicopter service leiragani haire Helicopter service asi Churachandpur phauraga Aizol ge Mualpui helipad ta tagane Service asi gidamak Imphal Airport Churachandpur amasung Mualpui helipad ke authorized tawraba miyoi singdagi ticket booking tawba yagani haire Churachandpur dagi Mualpui helipad phawbagi ticket mamal na amada lupa 3,900 oigani aduga Mualpui dagi Lengpui Airport fauraga Churachandpur yaurakpagi ticket mamal na lupa 3,000 oigani haire Mahairoi sing na mahitamba chatpada makhal amatagi ayat apan pibiga no KSA Mahairoi sing asi khunai asige tunggi yumbini haibase aikoi khudingmak na khangmin aduna Mahairoi sing ni exam thaba chatpa natraga mahitambagi school college da chatpada kanagumba matana makhal amatagi ayat apan pibiga no haina Mahairoi Loop Kanglaipak Student Association KSA na phongdorokle